ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯁꯔꯃꯣꯟꯒꯤ ꯇꯣꯄꯤꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯑꯕ꯭ꯔꯥꯍꯥꯝꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯈꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯔꯝꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯙꯔꯃ ꯆꯦꯟꯕꯒꯨꯝꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯙꯔꯃ ꯆꯦꯟꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ꯫ ꯀꯔꯝꯅ ꯑꯕ꯭ꯔꯥꯍꯥꯝꯗ ꯏꯁꯣꯔꯅ ꯙꯔꯃ ꯆꯦꯜꯂꯦ ꯍꯥꯏꯅ ꯁꯤꯡꯊꯥꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯃꯇꯧ ꯀꯔꯝꯅ ꯑꯕ꯭ꯔꯥꯍꯥꯝꯅ ꯙꯔꯃ ꯆꯦꯟꯕ꯭ꯔꯥ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯀꯔꯝꯅ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯑꯁꯤ ꯐꯪꯗꯨꯅ ꯑꯔꯥꯡ ꯈꯨꯕꯝ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯣꯜꯂꯕꯅ ꯅꯌꯥꯛꯅ ꯕꯥꯏꯕꯜꯗꯒꯤ ꯈꯔ ꯅꯩꯅꯒꯗꯧꯔꯤꯕ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯔꯣꯃꯥꯟꯁ 4:2-5 ꯄꯥꯃꯤꯟꯅꯁꯤ꯫ ꯚꯔꯁ 2ꯗ ꯍꯥꯏ, ꯑꯕ꯭ꯔꯥꯍꯥꯝꯁꯦ ꯊꯕꯛꯅ ꯆꯨꯝꯍꯟꯕꯤꯕ ꯇꯥꯔꯕꯗꯤ, ꯆꯨꯝꯍꯟꯕꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯡ ꯈꯨꯕꯝ ꯍꯥꯏꯕꯅꯤ꯫ ꯖꯁꯇꯤꯐꯥꯏꯠ ꯍꯥꯏꯕꯁꯤꯒ ꯑꯔꯥꯡ ꯈꯨꯕꯝ, ꯖꯁꯇꯤꯐꯥꯏꯠ ꯍꯥꯏꯕꯗꯤ ꯄꯥꯞ ꯀꯣꯛꯄꯤꯕ, ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ꯫ ꯑꯩꯈꯣꯏꯅ ꯊꯤꯑꯣꯂꯣꯖꯤꯀꯦꯜ ꯇꯥꯝꯗ ꯖꯁꯇꯤꯐꯤꯀꯦꯁꯟ, ꯑꯗꯨꯒ ꯁꯥꯜꯚꯦꯁꯟ, ꯑꯗꯨꯒ ꯐꯣꯔꯒꯤꯕꯅꯦꯁ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯕ꯭ꯔꯥꯍꯥꯝ ꯑꯁꯦ ꯃꯍꯥꯛ ꯆꯨꯝꯍꯟꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯡ ꯀꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯊꯕꯛꯅ ꯀꯣꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯃꯗꯨꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯅꯠꯇꯦ꯫ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯅꯠꯇꯦ, ꯃꯥꯗꯤ ꯀꯔꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯅꯤ꯫ ꯚꯔꯁ 3ꯗ ꯁꯥꯁꯇ꯭ꯔꯅ ꯀꯔꯤ ꯍꯥꯏꯈꯤꯕ꯭ꯔꯥ? ꯑꯕ꯭ꯔꯥꯍꯥꯝꯅ ꯏꯁꯣꯔꯕꯨ ꯊꯥꯖꯈꯤ ꯑꯃꯁꯨꯡ ꯃꯁꯤ ꯃꯉꯣꯟꯗ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅ ꯁꯤꯡꯊꯥꯅꯕꯤꯈꯤ ꯍꯥꯏꯁꯤꯗ, counted unto him for righteousness꯫ ꯑꯗꯨ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯖꯩ, ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯣꯔ ꯊꯥꯖꯕꯗꯣ ꯃꯗꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯟꯊꯣꯛꯑꯦꯕ, ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯊꯥꯖꯕꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯜꯂꯛꯏ ꯍꯥꯏꯕꯅꯤ꯫ ꯚꯔꯁ 4ꯗ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯗꯤ ꯃꯁꯤ ꯊꯥꯖꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯃꯟ ꯇꯣꯜꯂꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛꯀꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯃꯅꯥ ꯑꯣꯏꯅ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ is the reward no record of grace ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯗꯣ ꯊꯧꯖꯥꯟꯗꯒꯤ ꯁꯤꯡꯊꯥꯅꯕꯤꯕ ꯅꯠꯇꯦ ꯁꯤꯅꯤ, ꯃꯗꯨ ꯂꯃꯟ ꯇꯣꯟꯕꯒꯤ ꯇꯧꯕꯅꯤ ꯁꯤꯅꯤ꯫ ꯚꯔꯁ 5ꯗ, to him that worketh not, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯗꯕ ꯃꯉꯣꯟꯗ, ꯍꯥꯏꯕꯗꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯇꯕ ꯃꯉꯣꯟꯗ, but believe on him that justified the ungodly, ꯙꯔꯃ ꯆꯦꯟꯗꯕ ꯃꯤ ꯄꯥꯄꯤꯕꯨ ꯆꯨꯝꯍꯟꯕꯤꯕ, ꯃꯔꯥꯟ ꯀꯣꯛꯄꯤꯕ ꯃꯉꯣꯟ ꯑꯗꯨꯗ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅ his faith is counted for righteousness, ꯃꯍꯥꯛꯀꯤ ꯊꯥꯖꯕꯗꯣ ꯙꯔꯃ ꯆꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯀꯔꯝꯅ ꯙꯔꯃ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕꯁꯦ, ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯖꯩ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯣ, ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯖꯩ, ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯏꯆꯝ ꯆꯝꯅ ꯍꯥꯏ꯫ ꯃꯁꯤꯗ ꯄꯣꯜꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ, ꯑꯩꯈꯣꯏꯅ ꯂꯣ ꯉꯥꯛꯄꯒꯤ ꯃꯄꯥꯟꯗ, ꯂꯣ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯅꯤ ꯂꯩ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯂꯣ ꯃꯈꯜ ꯌꯥꯝꯃꯤ꯫ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯍꯤꯕ꯭ꯔꯨꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡ, ꯁꯥ ꯀꯠꯄ, ꯕꯂꯤ ꯀꯠꯄ, ꯁꯔꯀꯝꯁꯥꯏꯖ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯄꯥꯡꯊꯣꯛꯄ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯖ꯭ꯌꯨꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡ ꯃꯄꯥ ꯃꯄꯨꯗꯒꯤ ꯊꯪꯗꯔꯛꯄ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝ ꯑꯁꯦ ꯏꯟꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯇꯥꯔꯗꯤ ꯆꯥꯎꯊꯣꯛꯆꯒꯅꯤ ꯑꯗꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯥꯝꯗꯤ ꯃꯗꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯙꯔꯃ ꯆꯦꯟꯕꯁꯤꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯌꯦꯡꯁꯤꯀꯣ, ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯂꯥꯟꯅ, ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯟꯅ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯔꯥꯟꯕ ꯁꯟꯗꯣꯛꯑꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯜꯂꯛꯑꯦ, ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯦ꯫ ꯃꯁꯤ ꯕꯥꯏꯕꯜꯗꯒꯤ ꯅꯠꯇꯦ, ꯌꯥꯝ ꯂꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯝꯅ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯊꯥꯖꯕꯁꯦ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ, ꯊꯥꯖꯕ ꯑꯁꯤꯅ ꯀꯔꯝꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯩ꯫ ꯁꯝꯅ ꯑꯍꯥꯟꯕꯗ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯄꯨꯟꯁꯤ ꯌꯦꯡꯁꯤꯀꯣ, ꯖꯦꯅꯦꯁꯤꯁ 15:6ꯗ ꯍꯥꯏ, ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ, ꯄ꯭ꯔꯚꯨꯗ ꯃꯍꯥꯛꯅ ꯊꯥꯖꯈꯤ ꯑꯃꯁꯨꯡ ꯃꯁꯤ ꯃꯉꯣꯟꯗ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯈꯤ ꯍꯥꯏ꯫ ꯒꯂꯦꯁꯟꯁ 3:6ꯗꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯃꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩ ꯍꯟꯖꯟꯅ ꯄꯥꯔꯔꯣꯏ꯫ ꯒꯂꯦꯁꯟꯁ 3ꯗꯁꯨ ꯍꯣꯜ ꯆꯦꯞꯇꯔ ꯄꯥꯕ ꯃꯇꯝꯗ ꯃꯤꯅ ꯍꯥꯏꯁꯦ, ꯑꯗꯨꯅ ꯂꯣꯒꯤ ꯊꯕꯛꯁꯤꯡ ꯌꯥꯎꯗꯅ, ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯕꯅꯤ, ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯔꯃ ꯆꯦꯟꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯁꯤꯔꯥ ꯐꯪꯉꯕꯅꯤ ꯍꯥꯏꯅ ꯍꯥꯏꯀꯣ꯫ ꯃꯗꯨꯗ ꯄꯜꯂꯤꯕ ꯂꯣ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯇꯔꯥꯕꯨꯔꯥ, ꯑꯗꯨꯒ
Jihudi ceremonial law sing adubra ikoina khangadabne hoi ekona ya thangtara nga khone ekona arang khubam phangane hablate ceremonial law nga khona khoi arang khubam phangane hablate arang khubam se thajabagi mapanani hairiba thajabase ekoi da lerpom bathamda ekoi punsida thajabase na kari oirapong ammi habse ekoina khangadabne ba thajaba sigi mapana ekoi shorigi thaujan phangani hairiba thaujan asigi mapana ekoi punsida on bada lakane ba awan bado laktragadi nauna pokpa habse laktragadi ekoina kaidonunda ekoina prabhu bu thajare simna tangi thajare ka dharma chemba phangada nate khoi abraham ki punsi da ekoina kaitang yengsi ko ekoina abraham ki punsi haise ekoina yengbe ai abraham je karam marakta lai muti lapa marakta lai Genesis 1:5 te yengo adum matamda lai muti lapa sing adu gi marakta lai ba matamda abraham je isho bu yamna thajaba misamoe aduna ishona mahapu okoi lai muti latpa tangpanda asireba missing adugi marakte gi marke tholo habne shono hai abraham nangi la ba adudagi tholo o nangi jat adudagi nangi napa gi yumdagi aduga aina nangondo lam amu utpi gani hamne aina nangonda utpi gata ba aina pipi gata ba lam atuda lao aina nangonda utpi gata ba lam atuda lao hamne madugi verse 5 te yemo abraham na shono monda haibire nangi namana pan nasina naw khudimok se loina thado maramdi madugi manungda leiba tardi mahakse pap ki lambi adu satlaga neba mahakse aduna lai muti lapasing aduna mahak yosangra kaneba adu mahakti magi puning de ishobu shona haiba inge haiba ma shona thajaraga hinge haiba ma leirameba aduna verse 5 te gi mana he haiba matanda abraham ko udriko abraham amne maki nupi maki lord laure aduga maki imungi lanthum Minai Samban Maki Munda Lady Panga Haranda Pangi, but why not Colon and However can and Harry Lamasida Mark Tola Kibin? Shona having Matuna, Ishona Tolo having Matan the Tola. I show with Tazabu, Ekoshu, Ishona, Nangi Zar, a quick Cristano, a quick Mundegi, a quick Lekai de Gi, a quick Samazigi, Quija. I know I won't put him never. Tazabu Punsiba in Nagidam, a quick Katopan, Samaz, Tonga, Mina, Tonga. Pataba sinma dharma kumai harang ada chakcha haja asinda singba pataba paap ki thabak sing huran chinti machin thibu oida mungang ba pataba tawba hingcha item gi thabak tawriba amse asigumba asidagi ekoi thado kadamne tangpam gi thirang na tawriba sudagi tholo hai haina ekoi je kokthopne abraham kokthop chamane ekoi jo Hebrew 11 gi I to 10 da haiba matamda sidai I time thajabagi mapamna abraham na mahakse mafam amada mangonda ishona sakthung and pibik dam famada kokthopam matamda mahangna satki aduga mahana kadai chali habse khangde mahana chali bam famje kadai dano habse ma khangde maki bayu makai loin thadobani aduga thajabagi mapana mahangna wasak pibalam aduda saidangduna lerami aduga in a strange country aduga lamlanba migi mitoki lam amada lerami Isaac Jacob Kaloina na tabernacle sa de makoi ten saraga kampok sangsing adu tamburgi fishing saraga adugumba kampok sing saraga makoi lerami habni basne aduga verse 10 da mahana yeng se kaino mana sahara ma yengi mahaki sembiba adudi ishona oiba mahaki yumham adubu sembiba di ishoro oiba adugumba sahara adu mahana ngai jarambani habni Dying Panjai Kogi Lamnate, Kogi Lamdi Sargadani, have the Wakalda, Abraham Lerami, Shora Kotoka Mahakse Salameva, 22 Yansiko Hoi, Abraham Gippons de Quena Kangi, Ahambalakum Matamda, Mokoina, Egypta, Ahambalae, Saktang was Saidamo Matamda Egypta, Mark in the people Masan Pini Hai, Hyjan Bamasan Tibale, I think Matung de Shonam on the Wasapi. Nangi daras in the mid Tawam Sakun Masing Yamangina, the Mandasai, Mogda Suru Power Mike Masapang de Sam Suru Power Masapang de Poke de Pokta Matandra Main Pina Sarana, Salo to the Nangi Minan Pihagar, the low high, Adu Power Man 11, Basi, the pillow Mazay Shona Yadi, Adu Power Lore, Adu Masapo, Ismail, among the Watokam, Adu not Ishona Hamni, Nang Abu Maki Masapo can have me. Adudagi mahana Isaac pokum matamdagi mahaki thajab se hong kare mai lambije ishonabu
ꯑꯩꯈꯣꯏꯗ ꯋꯥꯁꯛꯄꯤꯔꯗꯤ ꯏꯁꯣꯔꯅꯕꯨ ꯇꯧ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯇꯧꯔꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯋꯤꯗꯥꯎꯠ ꯀ꯭ꯋꯦꯁꯟ ꯀ꯭ꯋꯦꯁꯟ ꯋꯥꯍꯪ ꯍꯪꯗꯕꯤꯗ ꯏꯜꯂꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕ ꯑꯗꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯃꯆꯥ ꯄꯣꯛꯑ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯁꯦ ꯀꯌꯥꯝ ꯊꯥꯖꯩ ꯍꯥꯏꯕꯗꯣ ꯆꯥꯡ ꯌꯦꯡꯉꯦ ꯐꯔꯦ ꯑꯕ꯭ꯔꯥꯍꯝ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯑꯥꯏꯖꯦꯛꯇꯣ ꯑꯩꯉꯣꯟꯗ ꯀꯠꯂꯨ ꯃꯥꯎꯟ ꯃꯣꯔꯦ ꯍꯥꯏꯕꯁꯤꯡ ꯑꯁꯤꯗ ꯂꯥꯛꯑ ꯀꯠꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯃꯆꯥꯗꯣ ꯚꯔꯁ 10ꯗ ꯌꯦꯡꯁꯤꯀꯣ 22ꯒꯤ 10 12 ꯃꯍꯥꯛꯅ ꯂꯥꯛꯑꯦ ꯃꯣꯔꯦꯗ ꯄꯨꯔꯦ ꯃꯥꯏ ꯃꯆꯥꯗꯣ ꯁꯤꯡ ꯄꯩꯁꯜꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡꯗꯣ ꯁꯠꯇꯣꯛꯑꯒ ꯃꯆꯥꯗꯣ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦꯀꯣ ꯚꯔꯁ 10ꯗ 11ꯗ ꯏꯁꯣꯔꯅ ꯑꯦꯟꯖꯦꯜ ꯑꯣꯐ ꯗ ꯂꯣꯔꯗ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯄ꯭ꯔꯚꯨꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯍꯥꯛꯅ ꯁꯔꯒꯗꯒꯤ ꯀꯧꯔꯛꯑꯦ ꯑꯕ꯭ꯔꯥꯍꯝ ꯃꯥꯅ ꯑꯩ ꯁꯤꯗ ꯂꯩꯑꯦ ꯑꯗꯨꯒ ꯚꯔꯁ 12 ꯍꯥꯏ ꯅꯪ ꯑꯉꯥꯡ ꯑꯗꯨꯗ ꯅꯪ ꯅꯈꯨꯠ ꯊꯥꯔꯒꯅꯨ ꯍꯥꯏꯀꯣ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯔꯨꯅꯨ ꯑꯩꯅ ꯈꯪꯉꯦ ꯁꯤꯗꯀꯣ for now I know that thou fearest God ꯍꯥꯏꯕꯅꯤ ꯅꯪꯅ ꯏꯁꯣꯔꯕꯨ ꯀꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯄꯗꯣ ꯑꯗꯨ ꯐꯥꯎꯕ ꯄꯥꯝꯃꯨꯗ꯭ꯔꯦꯕ ꯀꯠꯂꯨ ꯍꯥꯏꯔꯕꯅꯤꯅ ꯀꯠꯂꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯀꯠꯄꯅꯣ ꯅꯈꯣꯏꯅ ꯍꯤꯕ꯭ꯔꯨ 11ꯗ ꯅꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯈꯪꯒꯅꯤ ꯄꯥꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯏꯁꯣꯔꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯥꯏꯖꯦꯛ ꯑꯃ ꯁꯤꯕ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯍꯤꯡꯀꯠꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯥꯖꯕꯗꯣ ꯂꯩꯔꯝꯃꯦꯕ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯁꯦ ꯁꯤꯃꯁꯤꯅꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯈꯪꯉꯦ ꯅꯪ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯜꯂꯤ ꯍꯥꯏꯕꯅꯤ ꯅꯪꯅ ꯏꯁꯣꯔꯕꯨ ꯀꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯣ ꯀꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯠꯂꯦꯕ ꯀꯠꯄ ꯃꯇꯝꯗ ꯃꯗꯨꯅꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯕ꯭ꯔꯥꯍꯝꯅ ꯙꯔꯃ ꯆꯦꯟꯕꯁꯦ ꯀꯔꯤꯅ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯜꯂꯤ ꯚꯔꯁ ꯍꯤꯕ꯭ꯔꯨ 11ꯒꯤ 17ꯗ ꯍꯥꯏ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯆꯥꯌꯦꯡ ꯇꯧꯔꯕꯗ ꯃꯍꯥꯛꯅ ꯑꯥꯏꯖꯦꯛꯄꯨ ꯀꯠꯊꯣꯛꯏ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯏꯗꯤꯕꯁꯦ ꯑꯗꯨꯒ ꯖꯦꯅꯦꯁꯤꯁ 26ꯒꯤ 5 ꯑꯩꯈꯣꯏ ꯐꯖꯅ ꯄꯥꯃꯤꯟꯅꯖꯩꯀꯣ ꯃꯁꯤ ꯀꯅꯥꯅꯁꯨ ꯄꯥꯔꯝꯃꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯁꯟꯗꯣꯛꯑꯦ ꯏꯁꯣꯔ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯔꯝꯅ ꯑꯕ꯭ꯔꯥꯍꯝꯅ ꯙꯔꯃ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯖꯦꯅꯦꯁꯤꯁ 25ꯒꯤ 6 ꯁꯤꯗ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤ ꯑꯥꯏꯖꯦꯛꯇ ꯍꯥꯏꯕꯅꯤ ꯑꯥꯏꯖꯦꯛꯇ ꯏꯁꯣꯔꯅ ꯍꯥꯏꯈꯤꯕꯅꯤ ꯃꯄꯥꯒꯤ ꯃꯔꯝꯗ because ꯃꯔꯝꯗꯤ that Abraham obey my voice ꯑꯕ꯭ꯔꯥꯍꯝꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯟꯈꯤ kept my charge ꯑꯩꯅ ꯄꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯛꯈꯤ my commandment ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯛꯈꯤ my status ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯊꯧꯁꯤꯡ ꯁꯤ ꯇꯧ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯤꯡ circumcise ꯇꯧ ꯍꯥꯏꯔꯁꯨ ꯃꯍꯥꯛ ꯇꯧꯏ ꯁꯤ ꯇꯧ ꯍꯥꯏꯔꯁꯨ ꯃꯍꯥꯛ ꯇꯧꯏꯀꯣ ꯑꯗꯨꯒꯨꯝꯕ status ꯃꯌꯥꯝꯗꯣ ꯉꯥꯛꯈꯤ ꯋꯥꯌꯦꯟ ꯊꯧꯗꯥꯡ ꯃꯌꯥꯝꯗꯣ ꯉꯥꯛꯈꯤ and my laws ꯍꯥꯏ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯉꯥꯛꯈꯤ ꯍꯥꯏ ꯑꯗꯨꯅꯗꯤ ꯑꯕ꯭ꯔꯥꯍꯝꯅ ꯀꯔꯝꯅ ꯙꯔꯃ ꯆꯦꯟꯕ꯭ꯔꯥ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯖꯩ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯟꯅꯤ ꯐꯪꯖꯔꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯒ ꯂꯣꯏꯅꯅ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕ ꯑꯗꯨꯅ ꯑꯍꯣꯟꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯑꯦ ꯃꯍꯥꯛ ꯅꯧꯅ ꯄꯣꯛꯍꯜꯂꯦ ꯑꯗꯨꯒ ꯅꯧꯅ ꯄꯣꯛꯂꯒ ꯏꯁꯣꯔꯅ ꯍꯥꯏꯕ ꯃꯈꯩ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯈꯩꯗꯣ ꯃꯍꯥꯛꯅ ꯏꯜꯂꯦ ꯏꯟꯕꯁꯦ ꯀꯅꯥꯒꯤ ꯃꯄꯥꯅ ꯏꯁꯣꯔꯅ ꯄꯤꯕ ꯊꯧꯖꯥꯟ ꯑꯗꯨꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯛꯄꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯁꯤꯡꯅ ꯀꯟꯅ ꯁꯟꯗꯣꯛꯅꯔꯤꯕ ꯄꯥꯎꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯣ ꯑꯩ ꯍꯨꯔꯥꯟꯕ ꯑꯣꯏꯔꯁꯨ ꯄꯥꯄꯤ ꯑꯣꯏꯔꯁꯨ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯁꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏ ꯀꯟꯕꯤꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯞ ꯇꯧꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯁꯤꯅꯤ ꯍꯣꯏ ꯑꯩꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯁꯨ ꯄ꯭ꯔꯚꯨꯒꯤ ꯃꯐꯝꯗ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯂꯩꯇꯦ ꯂꯣꯏꯅ ꯀꯣꯛꯄꯤꯒꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕꯤꯔꯦ ꯑꯩꯕꯨ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨꯅ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯤ ꯑꯗꯣ ꯃꯗꯨꯅ ꯍꯨꯔꯥꯟꯂꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯇꯣꯛꯂꯛꯀꯅꯦꯕ ꯑꯩ ꯄ꯭ꯔꯚꯨꯗ ꯊꯥꯖꯩ ꯍꯥꯏꯔꯒ ꯑꯩ ꯍꯨꯔꯥꯟꯗꯨꯅ ꯁꯨꯝ ꯂꯩꯔꯕ ꯑꯩꯕꯨ ꯀꯟꯕꯤꯈ꯭ꯔꯕꯅꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯩ ꯍꯥꯏꯔꯒ ꯑꯩ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯕ ꯄ꯭ꯔꯚꯨꯅ ꯑꯩ ꯁꯨꯛꯀꯟ ꯀꯟꯕꯤꯔꯣꯏꯀꯣ ꯃꯁꯤꯃꯛ ꯀꯥꯎꯒꯨꯝꯁꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯉꯣꯟꯗꯒꯤ ꯊꯧꯖꯥꯟ ꯅꯤꯒꯗꯕꯅꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯉꯣꯟꯗꯒꯤ ꯁꯛꯇꯤ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯄꯥꯞ ꯀꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯏꯁꯣꯔ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯡꯒꯜꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯨ ꯏꯜꯍꯜꯂꯛꯀꯅꯤ ꯃꯔꯨꯑꯣꯏꯅ ꯌꯥꯊꯪ 10 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯉꯥꯛꯂꯛꯀꯅꯦꯕ ꯑꯗꯨꯕꯨ ꯌꯥꯊꯪ 10 ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯉꯥꯛꯂꯒ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯗꯨ ꯈꯜꯂꯕ ꯑꯗꯨꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯃꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯜꯂꯛꯄꯒꯤ ꯃꯄꯥꯟꯅ ꯃꯊꯟꯇ ꯌꯥꯊꯪ 10ꯁꯦ ꯉꯥꯛꯆꯔꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯠꯇꯦ
खुदम होइना धर्म चेंबा मी खरे खुदम यंगसे खुदम होइना नवा है जेनेसिस 6 के 9 दा है नवा जे यामना एडजस्टमेंट है को धर्म चेंबा मपुंग फाबा माकी generation माकी मिरोन अतुद मपुंग फाइ है अदो walk with God मा इशोगलोन चलमी हैबदी इशोना हाइबा अदुगी मतुंग मा चलमी हैबनी नवा से Hebrew 11 की 7 दजु थाजबी मपाना इशोना नवाना थाजबी मपाना इशोना महाकुला उद्रिबदो लाकदबदो उद्र फाव माना वार्निंग तौरे अदुगो माना अकीबुलोन चकी माना ही अमा थवाई कनिंगाई द माकी हुम कनिंगाई द ही साकी एमने अदुना माना तौरिब थबसना मालेम्बु तंगपान द लेबा मागी मतम द लेबा मिसिंग अदुबु मरानसी अदु महाना थाजबी मपाना धर्म सेंबगी धारा दो ओइरखी है सिदा अदुना इखोनि यंगसे नवा की पुंसी दसु महाकसे इशोब थाजे हना महा फत्तब मीदी ओइरक्ते महा अफब मी इशोना हाइब मी ओइरे जॉब हाइरसी जॉब की वादी दसु जॉब 1 द यंगो महाकसे याम धर्म सेंबा मपुंग फाब को फत्तब थादुक मिसक अमा ओइबने इशोना जॉब को धर्म सेले है अदुदी जॉब से धर्म सेले जॉब के पुंसी द कदोई मा फुरान ब्रा फुराम मी नते महाक टाइट पी इशोगी दम ऑफरिंग कली तवदा खदम लोय तोय इशोना पाम द हैब मखै लोइन थादोय लै तलाइरबा सिंगदसु महाक पिजे पिथक तवे दान तवे लोइन तवे महा अदुगा पेरोलिका द लेब मिसिंग नुक्सी चानन लेनब होनेबा मसिबनि महाने धर्म चेंबसे इशोना महाक धर्म चेले हैबनि मचमना हैबनि अदुगा इसिकल 14 की 14 दा है These 3 men had a me whom Nawa, Danen, Job say, Lerambata of Mokoi, Tawai Kanzabanatana, Mokoi, Damas and Megimapana, Mokoi, Tawai Kanzabanatana, Ataibusukan Biro Heavni, Magi, Munsukan Biro Heavni. Habdi, should they have it Nawa, Danen, Job say, Dharmasel Heavni. Aduna Danengi what is shokaning, she Danen the Dharmasel, Ishona, Tazaban Mini, Tazab the number with the Nama, Nungsagi Komdarang Chale. अदुबु दानेना इशो थाजे हैबजे मखोगी प्रेसिडेंट सिंग अदुना माकी मरांथी बो हरबु मतंदा बिंदु अम फाव हिसाब त करी दे हिरम खुदुंग द मरान अम फाव फंगम दे माकी मरान हैबु माकना अहिंग बो इशो खुरम बजु खक्तने अदुना दि धर्म सेन भाइब से कैनो हाय तारगदि थाजा बिम पान धर्म सेन बो रखनी धर्म सेलब मी अमना माक धर्म सेली धर्म सेन भाइब से गि ओन तैनो दि पाप तो द भाइब नेबा इशोना पाप को पीखरबा धर्म चेंखर इशोदा थाजदुना लाखरबा मी अदुना पाप तोरमा मखैदो लोइना थादोकने पाप हाइबदि इशोगी वाइनदा थंथुगाइबा 4 John 3:4 ना हाइबदो मदुनेबा अदुगा लोशलासी Hebrew 11:6 दा है थाजबा यावदना दि मापु पेलनबा ngमोय मरमदि इशोदा लाखपा मिपुं खुदिमना इशोर अमा लै माक्सी महापु पुनिंग चंगना थिजबा मिसिंग अदुदा मना पी हैबसे थाजगदबनी हैबने अदुना थाजब यावदन दे कोन कदम दि शो पेलन मंगमोय एकोय क्रिश्चियन की पुंसी हैबसे थाजब की पुंसीनी हैबसे कोन कागम सु अदुगा एकोय नमु James 2 की 17:26 ता हैविंग मतंग नदा even so fat it had no work is dead being alone एकोय ना थाजे हैरगा थाबुकना उलक्तरबा एकोय मदु असीब थाजबने हौजिक मयाम संदोंनारिबा सिदि असीब थाजबनी प्रभु द थाजरो इकोय लोइन तौबे हैबसे मसिदि असीब थाजब कवे मसिदि शैतान थाजब अदु समाने verse 26 दा अदन थवाय यावदबा हक्चांग दि असीबनी असुमाय तौदना थाजब थाबु यावदगदि असीबनेबा अखोना प्रभु द थाजय तरि थाबुन उलकनी हारेबा थाबुक्ति कैनो Shobunung Shiba, John 14:15 that if you love me, keep my commandment. Nang Ebunung Shiregi Atangsing out Hebne. Adana 1 5:32. For this is the love of God that we keep his commandment. Shobunung Shiba, say Maki Atangsing Aqua Dubuneva. Nung Shibana, the Bungam the Bukarishulate, Nung Shibana, Wan Jatangsham Pali Hebne. Adana Arab Dashin with this now song. A coina Yatang Aqua Equi can be right. Sumiko ceremonial long akun ekoi kambiro tien kamaming akun ekoi kan bigdaba nate khoi bu kan bibasi thajabna khoi bu kan bibani karamna thajabna ekhoina prabhu da thajarani thajaba matam ekhoina ekoi pa khudi mukoloina prabhu da sangjaba matam mana ekoi pa copy gane mikuba tu ekoi pa copy gani copy bukoloina na ekoi da ek pa copy buda
ꯃꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯔꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯉꯥꯖꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯃꯉꯣꯟꯗꯒꯤ ꯐꯪꯒꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯩꯈꯣꯏꯅ ꯉꯝꯗꯕꯗ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕ ꯁꯛꯇꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯅꯅꯤ ꯑꯩꯈꯣꯏꯅ ꯑꯔꯥꯝ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯅ ꯄꯨꯝꯅꯃꯛ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯅ ꯅꯪ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯔꯒꯗꯤ ꯃꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯦ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕु ꯅꯧꯅ ꯄꯣꯛꯍꯜꯂꯛꯀꯅꯤ ꯊꯥꯖꯕꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯑꯣꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯨꯞꯅꯇꯪꯒꯤ ꯃꯃꯤꯡ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯗꯦ ꯄ꯭ꯔꯚꯨꯗ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯧꯅ ꯄꯣꯛꯂꯛꯀꯅꯤ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯝꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯍꯨꯔꯥꯟꯕ ꯇꯣꯛꯂꯛꯀꯅꯤ ꯃꯆꯤꯟ ꯊꯤꯕ ꯃꯤ ꯑꯣꯏꯔꯝꯂꯒꯁꯨ ꯃꯆꯤꯟ ꯊꯤꯕ ꯇꯣꯛꯀꯅꯤ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯂꯝꯂꯒꯁꯨ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯇꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯝꯆꯠ ꯁꯥꯖꯠꯇ ꯂꯨꯗꯕ ꯀꯌꯥ ꯂꯩꯔꯝꯂꯒꯁꯨ ꯂꯣꯏꯅ ꯍꯣꯡꯍꯜꯂꯛꯀꯅꯦꯕ ꯃꯁꯤ ꯀꯅꯥꯅꯣ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜꯅꯅꯦꯕ ꯑꯁꯨꯝꯅ ꯍꯣꯡꯍꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯊꯥꯖꯩ ꯍꯥꯏꯔꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯆꯠꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯄꯨꯟꯁꯤ ꯂꯩꯔꯕ ꯍꯨꯔꯥꯟꯕ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕ ꯃꯤꯒꯤ ꯃꯄꯣꯡ ꯃꯔꯟ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯇꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯀꯟꯕꯤꯔꯣꯏ ꯊꯥꯖꯕꯁꯤꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯑꯣꯟꯕ ꯄꯨꯟꯁꯤ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯍꯨꯔꯥꯟꯕ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯩ ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯀꯟꯕꯤꯒꯤ ꯃꯍꯥꯛꯀꯤ ꯄꯥꯞꯁꯤꯡ ꯑꯗꯨ ꯀꯣꯛꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯤ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯟꯗ ꯃꯥꯅ ꯍꯤꯡꯂꯝꯂꯕ ꯀ꯭ꯔꯣꯁꯇ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯄꯥꯡ ꯇꯤꯡꯉꯒ ꯁꯤꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯚꯨꯒꯤ ꯈꯣꯡꯊꯥꯡꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯍꯨꯔꯥꯜꯂꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯅꯦꯕ ꯑꯗꯨ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯔꯝꯕ ꯇꯥꯔꯗꯤ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯝꯕ ꯇꯥꯔꯒꯗꯤ ꯍꯨꯔꯥꯟꯕꯒꯤ ꯄꯨꯟꯁꯤꯗꯣ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯂꯝꯒꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯦꯔꯤ ꯃꯒꯗꯥꯂꯤꯟ ꯑꯩꯈꯣꯏꯅ ꯖꯣꯟ ꯆꯦꯞꯇꯔ 8ꯇ ꯌꯥꯎꯔꯤꯕ ꯑꯣꯛꯇꯕꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛꯅꯦꯕ ꯑꯗꯨ ꯃꯍꯥꯛꯄꯨ ꯄ꯭ꯔꯚꯨꯅ ꯀꯣꯛꯄꯤꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯔꯥꯟ ꯀꯣꯛꯄꯤꯈ꯭ꯔꯦꯕ ꯑꯗꯨꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯈ꯭ꯔꯦ ꯄ꯭ꯔꯚꯨꯅ ꯄꯥꯞ ꯇꯧꯔꯣꯅꯨ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯁꯦꯟ ꯇꯥꯟꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯀꯩꯗꯧꯏ ꯃꯍꯥꯛ ꯍꯥꯏꯕ ꯏꯟꯕꯤ ꯄꯥꯞ ꯄ꯭ꯔꯚꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯄꯥꯞ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯣꯏꯈꯤꯕ ꯄ꯭ꯔꯚꯨꯒ ꯍꯤꯡꯒꯠꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯁꯨ ꯃꯍꯥꯛꯅꯦꯕ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯛꯀꯗꯕꯅꯦꯕ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯄꯨꯟꯁꯤꯗꯣ ꯍꯤꯡꯂꯛꯇ꯭ꯔꯤꯃꯛꯈꯤ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯗꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯤꯀꯣ ꯃꯁꯤ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯐꯕ ꯄꯥꯎꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯕ꯭ꯔꯥꯍꯥꯝꯁꯨ ꯊꯥꯖꯕꯅꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕꯁꯦ ꯊꯥꯖꯕꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯣꯜꯂꯦ ꯏꯁꯣꯔꯅꯁꯨ ꯍꯥꯏ ꯃꯉꯣꯟꯗ ꯑꯩꯅ ꯈꯪꯉꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯩꯔꯤꯕ ꯗꯔꯥ ꯅꯔꯥ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯤꯡꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯤꯡꯕꯤꯕ ꯑꯗꯨꯒꯨꯝꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯦ ꯑꯗꯨꯅꯕꯨ ꯃꯍꯥꯛ ꯊꯥꯖꯕꯒꯤ ꯃꯄꯥ ꯀꯧꯔꯤꯕꯅꯤ ꯊꯥꯖꯕꯒꯤ ꯃꯄꯥꯗ ꯅꯠꯇꯦꯀꯣ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯄꯥꯁꯨ ꯑꯕ꯭ꯔꯥꯍꯥꯝꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏ ꯀꯔꯝꯅ ꯑꯩꯈꯣꯏ ꯙꯔꯃꯁꯦ ꯑꯃ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯄ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯔꯦ ꯏꯄꯥ ꯄꯨꯝꯅꯃꯛ ꯏꯄꯥ ꯅꯉꯣꯟꯗ ꯊꯥꯖꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯕ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯄꯥꯡꯊꯤꯡꯗꯨꯅ ꯁꯤꯕꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨꯗ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯄ꯭ꯔꯚꯨꯗ ꯆꯪꯖꯔꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯒ ꯀꯣꯛꯄꯤꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯧꯍꯟꯕꯤꯗꯨꯅ ꯄ꯭ꯔꯚꯨꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯄꯥꯞ ꯃꯈꯩ ꯑꯗꯣ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯄꯨꯡꯅꯤꯡ ꯍꯣꯡꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯅꯥꯡꯅ ꯍꯥꯏꯕ ꯏꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯃꯤ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯃꯤ ꯄꯨꯝꯅꯃꯛ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯅ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨꯒꯤ ꯃꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ